하요. ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ. 따브로. 그대로 낭보. 낭래 뭐 이라키고. 에, 레시나. 이젠 너 너희들 갈라 안 불어. 이젠. 이마보. 뭐 시기 많이 봐. 신의 떠리 보세. 아이 암네 증네. 양아 타고도 애용진도 우고 방대. 어떤 아고에 호렌 농도람세. 짜다부터 없이. ꯆꯥꯎꯕ ꯆꯥꯎꯕ 능 시대나 렌너 순도 타로 있다면 이거 지디. 예. 자오바. 자오바. 진행봐. 진행봐. 자오부들 내려면 나 줘봐. 아무튼 이행우시. 자오바. 나 줘봐. 자오바. 나 줘봐. 자오바. 나 줘봐. 전. 자오바. 짠. 자오바. 전. 짠. 짠. 달로야. 센스티브 강들이. 다 사우즈모티브 강들. 가이노지 또 되지. 바코이 평소 티드해야 됩니다. 사우고 멍지다. 세널레면 되지 가야 돼.
진림아, 능 와편 찾다가나 전동 강릉의 티시, 너 정선지. 저봐! 진해봐. 야! 진해봐. 진해봐. 이젠 뒤질러.
짠! 짠! 남이 도망! 짠! 그 소리! 몰라! Nang mà không thể cầm đồ liền. Ai kiếm được không thì Chính lên mà, lo, thông nó tàu xí lo. Chính lên mà, 이제 부르게 하면 좋다고. 잘라. Shandong mai be. Pai mo. Na sabu thau jan biu ko. Nang meresu, nang kau rubra, nang inapa tu in hatuk aga. Umang nasi dalam tuktra yang atau bolan kibeni. Aduh kan nang busu, kapun cepat pergi daruan thon kita bani. Mo yisi bu kari doko yaw rasa no. Aduh kan nang meresu, aigi mayuk telepasari. Mani,
ꯂꯩꯀꯥꯏꯁꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯈꯨꯁꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯩꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯑꯩꯅ ꯂꯧꯕ ꯇꯥꯔꯦꯗꯣ ꯍꯩ Sang sila ko bima. Lekay somda ang talakyo! Lekay somda ang talakyo! Ano namang talakyo? Sabihin mo yan! Kasing sa nagisyon na tula ba? Ang asin na ne! Kaya si Tuwa ka ng alisay! Mana, may mga alisay na ba kaya imatay manghan kiba? Ay siya imatay magsulong kiba? Tayin kayo! Tayin na kayo! Tayin na kayo! Ay, isang imalagay tayo! Tayin na kayo! Isang imatay yung kiba ng di! Ang inaliem na aron! 예, 탕 타도,谢谢. 나로야! 나로야! 나로야!
달로야, 달로야. ꯅꯪ ꯂꯩꯔꯥ? 학장 그렇게 걸라봐. ꯈꯨꯠꯁꯦ ꯂꯦꯡꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯉꯥꯏꯈꯣ, ꯆꯥꯎꯕꯒꯤ ꯀꯩ ꯄꯥꯎ ꯂꯩ? ꯃꯌꯥꯝ ꯆꯪꯗꯅ ꯎꯃꯪꯗ ꯆꯠꯂ ꯊꯤꯔꯨꯕꯅꯤ. ꯐꯪꯗꯦ. ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅꯗꯤ ꯃꯥꯗꯣ ꯍꯤꯡꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯃꯥꯒꯤ ꯊꯧꯅꯥꯗꯣ ꯑꯩ ꯊꯥꯒꯠꯂꯦ. ꯑꯗꯣ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯗꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯐꯔꯦ ꯗꯥꯂꯣꯌꯥ. ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯍꯛꯆꯥꯡꯕꯨ ꯊꯨꯅ ꯐꯒꯗꯕ ꯇꯧꯁꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦ. ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ. 나암이라. ꯑꯧ, ꯅꯪ이 ꯂꯥꯏꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯔ? 나암이네. ꯑꯩꯁꯨ ꯗꯥꯂꯣꯌꯥꯒꯤ ꯑꯅꯥꯕꯗꯣ ꯍꯪꯕ ꯆꯪꯉꯨꯕꯅꯦ. ꯃꯁꯥ ꯌꯥꯝ ꯀꯟꯈꯠꯍꯧꯔꯦ. 하갈라바네. 아또 나칭nemba 하이니 하이도 그이노 후지 하이로다나. ꯀꯣꯟꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯋꯥꯅꯤꯗ. कोना 미나 한자기자니. ꯑꯗꯨꯗꯤ ꯂꯩꯁꯅꯥ ꯅꯉꯣꯟꯗ ꯍꯥꯏꯔꯝꯃꯒꯦ ꯂꯥꯛꯑꯣ. ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ. 나칭nem바. 야래. ꯅꯪ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯆꯤꯡꯈꯣꯡꯗ ꯂꯥꯛꯄ ꯎꯗꯦꯅ. ꯑꯩ ꯂꯥꯛꯇ꯭ꯔꯦ. ꯅꯪ ꯋꯥ ꯉꯥꯡꯕ ꯉꯝꯃꯤꯅ. ꯑꯩ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯅꯠꯇꯦ. ꯃꯥꯏꯕ ꯃꯪꯒꯤꯅ ꯐꯠꯇꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯂꯣꯟꯊꯣꯛꯍꯟꯈꯤꯗꯕꯅꯤ. ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯉꯝꯂꯛꯈꯤ. ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯇꯥꯏ. ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨꯁꯨ ꯃꯥꯏꯕ ꯃꯪꯒꯤ ꯑꯣꯏꯔꯝꯃꯦ. ꯊꯧꯗꯣꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯄꯥꯕꯒ ꯈꯨꯔꯥ ꯃꯪꯒꯤꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯝꯃꯤ. ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯈꯤ.
이상하게 드레시디 어떤 거 같은데다. 비 너무 시부 빠먹으러. 잘하네 버까. 그래. 아도 오랜 바자 살다가 이상하게 빠먹진도 로이를 내가 돌리고. 잘했어. ꯃꯥꯏꯕ ꯃꯪꯒꯤꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯥꯕꯒꯤ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯇꯥꯃꯪꯒꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯩꯗꯧꯉꯩ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ? ꯅꯥꯎꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤ. ꯑꯁ ꯇꯥꯃꯪꯒꯤꯅ ꯄꯩꯁꯥ ꯂꯩꯇꯦꯗꯅ ꯊꯥ ꯀꯌꯥꯝ ꯍꯧꯈ꯭ꯔꯦ? ꯂꯩꯇꯗꯅ ꯇꯣꯏꯔꯤ. ꯑꯗꯨꯅ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣꯀꯣ. ꯅꯅꯥꯎꯁꯦ ꯇꯥꯃꯪꯒꯤꯒ ꯀꯔꯕꯥꯔ ꯄꯨꯜꯂꯨꯕꯗꯒꯤꯅꯦ ꯁꯦꯜ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯄꯨꯊꯔꯦ. ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ. ꯅꯥꯎꯊꯣꯏꯕ ꯂꯩꯇꯦ ꯅꯪ ꯀꯩꯗꯧꯅꯣ? ꯑꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯉꯝꯅ ꯂꯧꯒꯅꯤ. ꯅꯣꯡꯃ ꯑꯃ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯈꯨꯔꯥꯃꯪꯒꯤꯅ ꯄꯥꯕꯕꯨ ꯀꯧꯊꯣꯛꯂꯒ, ꯑꯍꯜ ꯑꯃ ꯑꯣꯏꯔꯒꯅꯦ ꯑꯗꯨ ꯌꯥꯝ ꯏꯖꯠ ꯂꯩꯇꯕ ꯊꯕꯛꯀ ꯇꯧꯒꯅꯨ. ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯡꯗꯣꯔꯛꯀꯗꯕ. ꯀꯔꯤꯒꯨꯝꯕ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯨꯃꯤꯠ ꯆꯤꯟꯅ ꯌꯦꯡ. ꯀꯝꯗꯧꯋꯦ? ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩ ꯑꯩꯒꯤ ꯄꯥꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯤꯡꯗ ꯄꯨꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯑꯩꯒꯤ ꯄꯥꯕꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯤꯍꯜꯂꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯏꯪꯅ ꯆꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯂꯩꯕ ꯐꯪꯂꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯔꯗꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯦꯡꯕꯗꯣ ꯈꯪꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯑꯩꯕꯨ ꯊꯥꯖꯕꯤꯈꯤꯗꯦ꯫ ꯃꯥꯏꯕꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯋꯥꯏꯁꯨ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯇꯤꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯊꯧꯅꯥꯗꯨꯅ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯆꯟꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯥ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯅꯪꯒꯤ ꯑꯁꯦꯡꯕꯗꯣ ꯈꯪꯂꯕꯅꯤ나 ꯅꯪ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯇꯣꯛ. ꯃꯌꯥꯝꯅꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯁꯦꯅ ꯋꯥ ꯇꯥꯟꯅꯔꯝꯕꯅꯤ. ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ. ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯅ ꯂꯩꯕ ꯇꯝꯁꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯩꯑꯕ? ꯉꯥꯟꯊꯣꯏ. ꯑꯣ, ꯆꯠꯂꯨꯈꯤꯒꯦ.